Manipuri yauna Assam amadi Nagaland gi saruk kharadagi disturb area Louthoklagani loinana Armed Forces Special Power Act 1958 Afspa sanahandana ba Bharat Laingakna emnakrai. Manipur gi oina tongan ba district Taruk ki police station tarama na Konba Mafam Singda disturb area status haingdagi Louthoklagani hairi. Union Home Minister Amit Shah ngasi nungtil pung 2 minute kunta ba matamda mahaki tweet da Prime Minister Narendra Modi na lusing liba Bharat Laingakki singthaningai oiba khongthang ama oina sahi decade kayagi matungda Manipur yauna Assam amadi Nagaland gi saruk kharadagi disturb area Louthoklagani loinana Armed Forces Special Powers Act 1958 Afspa sana halaroi haina phongdokrai. Amit Shah na hai mafam kharada egasi komthokliba si mafam adugi security gi fibam phagalakpa amade matam chana thabak tawduna tongan ba laloluk kayaga yanaba puraktuna tangdu leitaba awang nongpok India ama ohenaba Prime Minister Narendra Modi gi khongthang hairi. Panbayai Assam gi oina egasi saliba sahi asigi February 19 dagi horaga tha Taruk sangdokhibare egasi kumja lising amaga samapan marifudara dagi state lengak singna review tawraba tungda tha Taruk khudingi sangdoktuna lakibane. State asigi oinasu IMC na Konba Assembly Constituency taret ki mafam sing Afspa satnadana lairibane.